Kenedy की Thouwong condemn Touwe nupi angang leiraba khangabok part 3 lamdai bungdagi thoksom Kenedy kaubo oza amana mahaki mahairoi sumdagi chahi 13 khakta ngai ribe minor nupi macha amabu them nauduna pukhraga ngasi phauba thiba khangdana leirakle oza gi sinpham ama supai riba asigumba thoksom Kenedy gi sajat ase akanba mawngda condemn tawbi haina Global Innovation Society GIS की Women Secretary Samini Saik na thadorok pachero lama na phongdorok le them na uduna pubi khrabe nupi macha asi haukiba December 10 mangagi numidang wairamda hayal labukta ge pukhibane Indian Penal Code ki section 363A gi matungin na minor oidabi nupi natraga nupa amabu kidnap tawraga pukhiba misak adu chahi 10 jail na thamba yai haire aduna laingak pari ba ikhoi gi BJP government na thogdok asida chenaba pumnamak logi oiba chairak pibiduna nupi macha asibu mafam khangna puthokpiyo aduga oza amadi mahiroi singi marakta mangtharagliba phajadraba relationship ase hena fagana ba hona minase masida ikhoi pumnamakna amata oina thogdang lomina change haukiba chahi singi nupi singi ikai khumnaba mangan bikibagi thogdok kayada chenaba miyoi sing matam sana akan basairak pidavana maram oiraga sigumba thoganingda ba thogdok wathok sing ase thoglaklibani haina su serol dun makha tare hanagi recruitment gi fal laukthokna anoba post loba yaroi candidate Public Health and Engineering Department PHED na kumjali singani taraga mapan gi October 3 notice thoktuna thavak launaba pangthokiba recruitment gi fal haidokringai da anoba post khara lawgani haina cabinet na warep lawrokpa ase laibak thivane hanagi thavak haidokringai da anoba thavak lawba yaroi haina All Manipur Public Health Engineering Department Biva Bosi completed candidate 2019 na phongdokre hiram asiga mari leinana ngarang Manipur Press Club ta pangthokpa paumi singa unaba mada lupasigi secretary Mustakin Nahai 2019 dagi hauraga department asigi waina regular post chaniga taraga mari launa bagi damag mathau taba process khudimak loikhrabane adubu ngasi phawba phal haidoktana thamlibane candidate sing na state asigi chief minister yauna department asigi hanagi amade hauji minister oiba singasu unaduna hiram asigi matangda khangan khiba laikhrabane tanfam asida candidate singi apambagi mayokta tha asigi haukiba tangani da cabinet na department asigi anoba post khara launaba warep lawkiba laibak thivane hanagi result haidoktringai da anoba post lawba yaroi laingak na namsinduna thamliba regular post singi result athubada haidokpiyo nauna thavak launaba sangsilagliba process lepiyu haike nakalamarom chahi kaya namsinduna thamlagliba forest guard amade allied post ki result haidoktuna anoba reconduct tawraklabade logi oiba mateng lawbada natana makal makha kaya gi khongjang changsilagani haina Association of Written Test Candidate for Recruitment of Forest Guard and Other Allied Posts 2019 gi secretary S Vidyanandana phongdokre Major Khulda laiba Manipur Press Club ta paumi singa unaba mada Vidyanandana makata na hai haukiba kumja 2020 da laingak na order thoklaba matung written test tawduna lawkiba forest guard amade allied post ki result athubada haidokpiyo matam kaya namsinduna lariba thavak asigi result haidokpinaba laingak amadi mari leinaba authority da kayara khanna haijaki basu laikhre adum oinamag tasinadana matam kuina chahi kaya namsinduna result haidoktana thambana candidate kaya gi S bar ohelakpada natana depression phawba lakpa yauna re haina phongdokhe written test yaukhraba candidate singna thengnariba awaba sing ase laingakna mijeng changduna haidoktana lariba result haidokpiyo masigi ona tainabada reconduct tawraklabade logi oiba mateng lawbada natana makhal makha kaya gi khongjang sangsilagani haina khangalakle Durdrasan amasung All India Radio upgrade tawnabagi damag cabinet na lupa crore lising ani ga chamnga kaithokpada ayaba pikre Prasar Bharati gi broadcast infrastructure amasung network ki mapanggal kangkhat ananabagi damag cabinet committee on economic affairs CCEA na ngarang lupa crore lising ani ga chamnga henbagi scheme ama Durdarsan amasung All India Radio gi damag kaithokpada ayaba pikre haire Sanalaibak Paukse gi editor Ningombam Hemanta Kumar pung mari hena police na fazilure Amzu amasung editors Guild Manipur na police ki Thouwong condemn tawkhre Imphal da numit khuding gi ayukta phongba pause Sanalaibak ki editor Ningombam Hemanta Kumar tha sigi ani gi ISTV gi discussion award da popi pambi thaba loishinhanabagi matangda mahaki oiba wafam khara phonglubaga mari leinana ngarang ayuk police ki team amana mayumdagi faraga pururaba tungda thadorokre Imphal East District ki Irilmung Police Station gi second OC na Luchingba
tongan tongan ba makhalgi gari ahum mari da lakpa masing yamlaba police personnel singna khongman okram suthekta leiba editor gi yum question khe ngarang ayuk ki pung 8:3 rom tabada thunglakhiba personnel sing aduna editor gi yum gi ka khuding changduna thiba humba gi thabak chathakhe ningol ka phauba makoina changlakhi hai re editor asina mahak police station da oina laksage mayam hana chatpira mo haina kayara khan na haibada yakhi de phamung dage afing afai oina haugatlaga chin phauba sengdringai matamduda namduna mafamdudagi puna bahona rakhe tungda chin ya phaubudang de sengkhi ge haibadagi yarakhi hai de masing yamlaba police personnel sing aduna editor asibu mahake alto car da tonglaga gari manungda nongmai paiba personnel ama tonglaga editor gi manau nupana gari adu thauraga irilbung police station da puraki hai re paw asina makha tan hai police station yoraba tungda pungkhai amarom gi tungda mafam duda IGP themthing ngasangba masung Imphal East District Police ke SP Pradip yaurakhe discussion hour adu da phongdoki ba wafam sing adu ge maramda wari sangna sanakhe police ki maike da gide war on drugs ka mari lainana police na ahing nungthil tumba chaba khangdana honariba sing adu discussion hour adu da khangdabagi mawong da wangang khibadu yaning da phongdorokhe editor masana discussion hour adu da phongdogliba mapum moiba wahi pareng adu tabiraga de police personnel sing na lan lobiribadu lawpham thokte haina phongdokhe tungda nakalani gi marakta marum mapang oina wari sanakhi amasung pung mari rom phajiluraba tungda kariguba makhalge chechang inaba tawdana thadorokhe All Manipur Working Journalist Union AMJU gi president Wangkhemsa Samjai amasung Editors Guild Manipur EGM gi president Khogendra Khomdramna punna khuyek piduna thadorokpa cherol amana hai Sanalaibak Paukse gi editor Hemanta Kumar bu irilbung police ki team amana fakhre haiba pau phangbadage AMJU amasung EGM gi apunba mipam ama ngarang ayuk pung 10 taba matamda Manipur Press Club ta pangthokhe mifam aduna irilbung police ki Thouwong adubu akanba mawongda condemn tawkhe Hemanta Kumar asi lamdam asigi masak nairaba editor amane mahakpu misel natraga criminal amagumna sathagiba Thouwong adu mahaki ikai khumnabada singnavane mahakpu phaduna puraba matungdasu karigumba makhal amatagi case amata laukhatana pung khara leiraga thadorokhe maram asina TV discussion aduda thamkhiba wafam adugi matangda yaningdaba leirabasu office ta kauraga chamna wari sanaramba yavane adubu madugi ona tainavada chathagiba Thouwong adubu yamna leibak macha tadaba Thouwong ne asigumba Thouwong asi matungda mukana thoklabade lamdam asigi journalist fraternity na tumina leithokloi tangai fadravade legal action fawba laukhatuna chapchana thengnagani haina cheroladuna phongdorokle aiha congress su BJP su natte politicize tobino aiha congress su BJP natraga atopa political party amatada yaude ichamchamna neutral oina leiraga miyamda chumba masung mikap thokpa yaba wakhalon piraga thabak tawjaribani haina pausi asigi editor ningombam Hemanta Kumar na thamlakle editor asi pharure amasung thadorokle haiba tabadagi Manipur Pradesh Youth Congress Committee ki president Ningthaujam Popilal na lusingba party asigi worker khara yumda lakhe farubagi maram amasung kamdongna thadorokpano haibagi matangda wari matek ama sanaraga punna photo amuktang naminasi hairaga photo session khara kapminakhe hairiba photograph adu Congress ki worker khara na Facebook ta amasung social media da thagalakpada kanagumba khara na editor asibu Congress oina uhananaba honaba post kaya marum social media da thagalakhe asumna Congress ki editor oina uhananaba honaba miyoi sing adugi manungda BJP gi masak nairaba miyoi kaya yauba thengnai Congress ki kangbu na photo namlaga Facebook ta thagalakpa amasung atopa kangbu amana amuk editor asige ikai khumnaba mangba yaba mawongda comment kaya piduna amugana social media da thagalakpa thengnakhe khudakta pausi asigi Facebook page ta Congress amasung BJP na editor farubaga mari lainana political gi oiba khudong chaba launaba honabagi Thouwong adu lepinanaba editor asina appeal tawkhe aroibada tabiriba pumnamakpu thagachare